Hiangthang Football Ground Manakta Laiba Hiangthang Community Hall ngasi Merit Certificate Distribution Ceremony for Lifting and Winning the Trophy Thoram Pangthokre Thoram Adusu Haukiba 2024 gi Gawada Pangthokiba Indoor Football National Championship Punjab ta Pangthokiba Second National Ocean Sport Games Football amasung Tara Suba National Company Sport Meet 2024 amadi Guwahati da Pangthokiba First Northeast Para Sport Meet 2024 da Mai Paklakhraba Gold Silver amadi Bronze Laurakhraba Sanaroi Singda Trophy amadi Certificate sing kusinaduna ikai khunaba utki Mai Paklakhraba Team Singbu Pungning Thogatpa Loinana Sanaroi Singna Hojik Mayoknariba Kudong Sadaba amadi all apana pik thallaba Fibam Singi Matangda Team Manager Kiran Yendremam amadi Laisam Deven Director Zerimsna Warol Kaya Thamki Loinana President Member gi Phampham Lang Yangshin Kiba Mioi Singnasu Maru Waibo Warol Kaya Thamki Aikoi ki prakti awba iginau bahudin singa singrang pun manate yang sangi purwa masu koi atlet mana yawi adu yaw matamda 100 meter 200 meter 400 meter if I am not mistaken ko sida is the gold ani aduga silver ama admaina phamga lakibani aduga koi hingang degi naw manosi hamboina Ozabire ni bani na katlakanda kala dua pieces mana yausi na auraganda masih mana putok matamda admaina medal ani pangki Tarzan de han lagi hauna international level da sanaraga laki adugo ma medal ma phanga laki ngasi sida de yaw ge adugo question keno madula su dumba ama phanga lai aduna aikoi da sengna haragadi swai sida aikoi manipur da aikoi da sengna thabak thorom se tawdi tawdana mingchat am pamba media tiger oiba media da dum apawring sang ko tawba mayam amasu ikai thingai mayam thok tab nate handaki adugumba para sports mitsida yam nuai to thodong to e angang ani khak koi sumaina participate tawne laki manipur para olympic ki adugi game ta koi keno yaudana knowledge yaudana olympic committee yaudana lakko se kana gumba amana nampuda koi gi organizing committee da direct contact tawakanda la akanda madu ada sanagani na koi gi somda selection tawga chati base sigi knowledge ki wang tawko dagi aina madu chaudana angang dugi keno na team manager oina district division oina aina chatpanina matamdu ta yam nuai protest taw yam thina khane aduna koina Guwahati da tasengna madu press meet tawgani na bo yongna tawnar ko dagi handukna rakanda ma sanabadi yaugide angang maming di panjararoi sanaba yam bataragadi lambi du sumna la aga chatna bataragadi angang ado soidamaki koi badminton masala da goal rompa ya ba mai ke taroi oi amati koi